Central Agriculture University Imphal gi makhada awang nongpok state taruk ta lairiba college taruk ta multi technology testing center taruk thamnana ba thabak paikhat pa hokre penada ba khara lairabasu Johnston maningi temporary market ta kaithel phambi sing asidagi hongjin khre amadi S Premilana nupigi amadi Sankarman Thapana nupagi sahi asigi Tara Suba Mega Marathon Manipuri ahanba position takre Kurumjari ISTV gi Manipuri pau mijeng tabiriba pumnamakpu taramna oksari ahanbada hojik mapungoi ba pau Central Agriculture University Imphal gi makhada Assam yaudana awang nongpok state tarukta lairiba college tarukta multi technology testing center taruk thamnana ba thabak paikhat pa hokre ISTV news ka khanana unaba amada university asigi vice chancellor Dr. M. Premjit na haikibada hairiba state taruk adudi Manipur yauna Mizoram Tripura Arunachal Pradesh Sikkim amadi Meghalaya da thamgadabani hairi testing center taruk thamgadawriba asigi damak sananaba lam khandokpa loire Saba Hogatnanaba government ki work agency singa memorandum of understanding ama sign tawna khre hairi state taruk asigi manungda Manipur gi oina Imphal da thamgadawriba testing center asigi damak work agency gi maikai dagi makhoi gi conceptual plant amadi estimate sing loina saba loi khre athuba matam da thabak hauraba yana leire haina Dr. M. Premjit na ISTV news da thajaba thamlakli Manipur pumbada yamna popular oiriba high yielding variety sakso hoba CUR1 ase koi university ki technology ni variety ni masi Manipur dadanatana nasiti atoppa Meghalaya khangde natraga Arunachal Pradesh Mizoram da pakshana thare aduna hariba technology singsi university ki any technology si atoppa pura northeast ki state tariat Assam yaudana masaida koi na sandona ba adugumba multi technology testing center si yam darkar le na kanjai kodamoina harabada Akhoi Sikkim da leriba College of Agricultural Engineering and Post Service Technology da moina develop tawba akhoi ki pineapple ki powder adik pineapple ki osmo dehydrated pineapple ring si akhoi Sikkim College ki technology ni mase akhoi Manipur da akhoi parakadore mase ki damak da akhoi 1.52 crores ki akhoi ki akhoi processing unit ama akhoi supply order fee bedanatana hojik tham gi manungda akhoi iroisem da leiriba College of Agriculture for Technology su leiriba phom sei da akhoi install tawtore Nakalamaromda hojik CAU gi makhada leiriba college taru asigi mathakta 12 year plan gi makhada Ministry of Agriculture na hokiba December taramari da anoba college taru amaga hangnana ba ayaba pirakhiba gi matung inna hojik state mari da leiba college mari gi class hokre Lakliba July amadagi manga suba college oigadawriba Mizoram gi horticulture college gi class haunanaba university ni warep lauri hairi masigi damak lamlau sille work agency na college si sabagi thabak paikhat pa haure masigi mathakta taruk suba college ama oina Nagaland da veterinary college amaga hangnana ba thabak paikhatli lamlau sille work agency su identified tawre haina vice chancellor Dr. M. Premjit na makhatana ISTV news da khangalakli Housing Maki Oinati, Nasagi, Nagaland si Central Agriculture University Imphal ki jurisdiction the Yautri, Masiki the Makta Coin India government, the Ministry of Agriculture, the Parliament, the Akoigi Sheuki Exi, Emento View, Hainakoi Tamari, Mangagi Mamang the Gakoina, request over Adana Matangi, Parliament session the Akoigi. Emento rakanda ida Nagaland si Imphal ki jurisdiction da yaholaga handaki saida ngamdragasu mathangi saida di akoi veterinary college issue hauragadi akoina present government shina ngasai gi moina sanction tawriba college taruga do akoi establish tawgi do akoi fulfill tawrani haina ina mot mayam da phongdopchani Penada bakhara lairabasu nauna sakiba Johnston School maningi temporary market set tanga sidagi ima ibel sing hongjinduna pot yonba hokre potpham phambi ima amana phongdorakpada iram nala ningthina semdabana pot yongadaba mafam kaya choli tawba amadi pot laiba lakadawriba migi myasinga mafam asida khagliba ahangba singa siga chana daba amadi thabak asi mapung phana loisindaba kaya yawriba asi mari leinaba singna miyang changhaningi Potpham mafam sing pikpa maramna kudung sadaba kaya mayok nari amaromda set kharagi Johnston ga thangnaba wal maya da phamnana ba silliba si yaningde
चिल्लबसु चिन्ना लैरिबा सेट असिदा फमननबा सिनबियु नत्रबदी नौना सारिबा सेट असिदा चलहौदबा सिंह हानगी मफमदा फमगनी हाइरी Ngasidagi hongziliba temporary market ta license paiduna kangkhal yonbi kunmangagi mafam pibidre haina kangkhal yonbi TS ibemal na penda ba phongdorakli imoinu nupi kaithel set number 8 amasung nipan na phamlambi kangkhal yonbi kunmangana temporary market ta phamge changlubada kaithel nupi lup anigi lusingbi singna tanthorakle IMC na kaithel phambi sing khana hanaba sinbagi mahutta phangpham thokpa potpham pibiu hairi Moi association gi secretary mayam na khoi bu miyam mamangda popam na khoi popam yaw dre aidana phoda municipality da taluso aidana khoi je mayam mamangda indana phoda inthok pire e masai sida mari leinaba authority sing na mateng pangbiu Mapalamdagi ain gi wangmada masada saktak se yaudana amasung level logi wangmada state asida paikhatliba project singda thabak suba yauriba sing khangdokpagi JCIPS na Sangsilliba drive asigi saruk ama oina ngasi Imphal West ki lamboi khongnangkhong mela ground da thabak suriba sing sek tawkhre JCILPS ki convener KS Ratanalu sing bamihut kangbu aduna mafam aduda thabak suriba mapalamdagi lakpa mioi sing saktak se yengki Lever law satna pathap ki wangmada sinmi sing pusilakpa West Bengal dagi housing na mantri pukhrida laiba kesor kauba mioi amagi mathakta action launanaba labor department ta khangan baga loinana lamphel police ta thabak lokhatna ba khangan khre Lever sing mapandagi pusilakpa si contractor amana mioi manga dagi henba yade makhoi sing kayam kuina legadagi haiba khangan phamthokpa adu labor department ta khangan ba leite saktak se yawba sing verified to baga loinana yawdaba sing darkar oiba action launana ba police ta sinaragani hairi dagi labor ama pusalaga sida thabuk su matamda lanai individual eta kusida to ya deba madugi mi manga dagi helaba manga dagi na manga de helaba adu taragadi na ganu to gune labor department da nang labor contractor amo ena nang resta to gani adu na madugi contractor da madu nang oirabani na mad nang isu restaurant to godabani adu hairu me am loin na kaimta to driver Olambulenda leba link cafe kauba fast food amada nupi yauna mioi kharana sana yunai rambadagi desam gi volunteer singna cafe asigi pochai sing thugai khre mahairoi lup asigi president angamada lusing ba kangbu amana ngasi numidang pung taruk makhairom taba matamda cafe asida nupi masa sing yauna mayai kabani sa cha thaktuna khunaina yadaba mawong da jagoi saduna lerambadagi sangsinduna cafe asigi pochai sing thugai khibani Cafe duda nupi masa manga amasung nupa masa ahum lerami ani amadi sen khre hairi cafe dudagi yu amadi ver kaya su phagatuna mai thakhi Imphal police station gi nupi police yawba team ama laktuna cafe duda leramba sing pukhat khre tungda desam gi office ta pangthokpa pawgi mi phamaduda president angambana khunai ga yamauna ba thabak thoram kaya cafe asida chathare haibagi complaint desam da lakpadagi ngasi volunteer singna akhanna drive chathabada nisa saduna jagoi saduna leramba thengnabani asigumba miyamna yadaba thabak tawriba cafe asi matam kaktana thingjille Manipur da lairiba hotel restaurant singbana su asigumba thabak thoram sing chathabiganu haiki Atai chada ba irangi jagoi chaba mam ore haiba dugumba tongan ba complaint me ama de samda lakding si hakeng na de samgi volunteer sing na hairi link up ke pasida sangru bani hairi ba ke pasi sangru matam da pan pi khang ni sabi punna jagoi samina ba yu thakmina ba yam na koi khunai ge yamong na ba aduguma lisat chat ba koi ni pinu pa mayam ama hairi ba koi ge link up ke pasida lerami masigumba lamsat mangthar pugi Fibam mama lakpasi khwaidagi saungna Manipur ning makai ngai ni maram aduna asigumba kef natra restaurant hangiba asigumba tongan ba mapu singna Manipur khunai gi hujiki mangthari balisat amati isagi sengdong tang thanga kanda adumo yamna lan balisat lamasat libsi masi khwaidagi kogi chawa crime khalamane maram masing mathabak si putak telepi na ba samgi makai da apil tori loina na hairiba link of kef asi koi de samga yamna kakna ba tangga ma wari ma warosin ma sanadri phawdi hairiba link of ke basi samna thingin jare ha wapam jare dam
थमजरी लोनना मपु चलाइबा असि यामना थु मतमदा देसाम ऑफिस लाकांदा लोन तामिनबगी थबो तगुदबने वफम से मतम थमजरी मथंग सहीदगी चुराचानपुर मेडिकल कॉलेज हांगदोकपगा लोइनना माहिरोई तंबा हौरगनी हाइना हेल्थ डायरेक्टर डॉक्टर ओक्रम इबोमचाना फोंदोखरे ngasi director na lusingba team amana college asi hangdoknabagi damak darkar oiba infrastructure suna thamnanaba awat pasing yangsinbagi khongsat amada phongdokhibani khongsat aduda additional director Shamsundar World Health Organization ki consultant Arun CMO Churachandpur Thangsin Khub Guitesu loinakhi director na level room chawthoknaba mafam maternity amasung child ward skill lab sagatnaba mafam pokpada ngairiba angang singi care unit sananabagi mafam yangsinkhi Director Ibom Sana Manipur Sarkar Nasu College Asigi Damak Cabinet Tawarep Laukre Darkar Oiba DPR Semduna Ministry da Thakre Athuba Matamda Hek Yarakpaga Thabak Haunanaba Yangsinbani Handaki session Nangdrabasu Matangi session dagi College Asi Haunanaba Thaurang Leire Haiki Specialist in 24-hour emergency servicemen Anam Miam Shikoba di Masa Sonu Bongang Adu Kaki Oina Masih dapat juga atau peri-peri dapur bahasa dari kota khusus. Mois lebih banyak spesial tuhan bawa rumah ada ini nama hantok tu betul hang lebih ada bagi central government ki instruction lagi madukara ada house stop sikit. Chief Minister Okram Ibobina Lusingba Sarkar asi luptharak laba higa pangkhak oire haina BJP Manipur Pradesh ki President TS Saubanang asi Kwakaithel lamdong da leiba BJYM ki President O Males ki yumda pangthokpa political conference da phongdokhre BJP ki Lusingba kaya yauna pangthokiba thoramaduda mahakna makhatana haikibada handak pangthokadoriba Imphal Municipal Corporation ki pholna lagliba assembly mikhal ki phol lagi hena maru oigadori BJP ki youth amadi party asigi thabak thoram sing miyamna mayak sengna uba fangle hauzik MPCC ki manungda thoklibe irang asina maram oiduna general election asi matam kharagi manungda pangthoklaba yari haiki Manipur ke limai se Sri Bobi namanghale Desh Sarkar se namanghale Local Rehabilitation ki ising loka ki ising ado masi hyang hang yoramaba khong ase loina phulangre DPR bhakto bangamde Sri Sarkaran Bisnana Oimida Torumba Lokak Rehabilitation Kenen Bhawa Ising Pukal Pangamdaba Hanagi Bhaw Repair Tobangamdaba Labuk Ising Pibangamdaba Kuga Project Pelohanba Tawal Project Adagi Singda Project Lord Pelohan Bane Pashapan Lord Lokopane Desh Sarkar Solution Manataldi Congress Manipuri Mutapanatagadi Nakoi Puno Hindanabagi Pilot Rabane Maramudra Congress Mutalas BJYM ki President Malesna Praja ge kholau amasung apambagi matung ina chawkhat thaurangna mahaki ahan bathabak oina paikhatkani Nauria pakhang lakpa kendra gi MLA na PDS ke polam sing tha khudingi laurabasu praja singda ningthina phangan balaite masi chapchana thidokani haiki Gujarat desa kai Gujarat tuna kari gi damakta lauro sahi ma da ahum mai ko ba yaraga nungsu tha hujisu nung tari basini sahi ma da nung manang kai na Manipur phangi ba desa suna tabal lamdam masida kari gi kang thori bano masi gi daita puna MLA hum fusi gi daita ni apoi gi kali ba apoi nauria gi MLA si daita ni aduna apoi masi gi naman naman sing share ga di apoi jamsalatre sahi phajalatre buji sahi phaga da tha Yamsalatra basi apoi ningan naragum si maduna apoi parama lesalama apoi tambina bohanasi Manipur University ki Assistant Registrar Mari Launana ba Sangyeng Desam gi Thaumi Singna Thugai Kre Sangyeng Thugai bada yawba Desam gi Education Secretary na Lusing ba Thaumi manga Police na phajil lure Thodok asing asi ayu pung 12 rom tabada Manipur University da thokibani Assistant Registrar Mari Launana ba MU ki Controller ki Makhada School of Social Science ki block ta sem chaduna laikhi Changyeng haurakpaga ikui kuidana Desam gi volunteer sing Changyeng chathari ba hall da changsilaktuna candidate singdagi answer script munbaga loina na segai khi pawasi tabadagi singjamai police ki force sing thomjilaktuna Desam gi thaumi singa dubu tanakhi van amada chatpa education secretary paikhomba wahengbamna lusingba thaumi manga singjamai police na maruti van aduga konana phajin khi
थौदोक अदुना मरम ओइरगा चांगयेंग चथाबा ngamkhidre amaromda ngasi thokiba थौदोक asiga mari lainana desamgi president m angambana mahiroi lup asigi oina mu da vice chancellor professor snk sharma gi makhada naron da thabak hapchinba senja thumja chathaba mapung phaba advertisement thoktana thabak panghapta hapchinbana singba desamgi akhanaba team amana thizillaba matungda media da phongdokhibada natana makhata na thabak lauba amasung hapa chathaba yaroi haina khanghanba laikhrabani अथिंग सिगी मायुक्ता वाइस चांसलर ना महाकी मतम लोइगदौरे हाइबगी मतागुम ngasi changyeng chatharambani mahiroi lup asina mu da thamliba अथिंग असि कोमथोकप लेते मखाता ना करिगुम्बा नमफुदा थबक हापनना बा थबक पाखलक पतारबदी मदुदा थोगलकपा अफफतगी दायित्व मणिपुर यूनिवर्सिटी ना लौगदबनी हाइखी थामना थमजगी वाफम दुगी वांगमदा कोइ ngasi असि कोइ मणिपुर यूनिवर्सिटी के असिस्टेंट रजिस्ट्रार खरा लौननबगी ओइबा आइबा चायंगी परीक्षा अमा तौबीगनु हाइबा वाफमसी लेना लेना मदुगी वांगदा मणिपुर यूनिवर्सिटी अथॉरिटी ना नमदन एग्जामिनेशन से पांगथोकनबगी थबक चथरकपदगी कोइ देसाम की वॉलंटियर सिंह हाइबा परीक्षा दु को थाबा यारोय हाजन मदु थिंजनखिबनी मखाता ना हाइबा असिस्टेंट रजिस्ट्रार लौनबगी एग्जाम नत्रगा मखल अमतगी कोइ चायंग परीक्षा अमता कोइ एमयू की अथॉरिटी ना पांगथोकपा यारोय मसिदा करिगुम नफु साफुदा कोई पांगथोकनब होनरक तारगदी मदुगी अफफतगी दायित्वदु एमयू की मरी लेना अथॉरिटी ना कोई पुगदबनी वफम से मतंग थमजरी बीजेपी मणिपुर प्रदेश की स्टेट वाइस प्रेसिडेंट ओरिबा टीएस जादुमनेगी थौबाल खांगोबोक्ता युमगा पुने लेमिनाबा सरोजिनी ऑयल पंप की गेट ता सखंगदबसिंगना चाइनीज हैंड ग्रेनेड अमा थमलमले ngasi ayuk oil pump की सिक्योरिटी ओइना लेबा मियोय अनिना हैंड ग्रेनेड अदु थेंगनरखिबनी थौबाल ओसिना लुसिंगबा पुलिस कांगु अमना लाकलगा असोय अंगम यावदना लौथोखरे ममांगदसु ऑयल पंप असिदा बॉम्ब थमलंबगी थौदोक कया लैखरे अमरोमदा बॉम्ब थमलंबा थवोंग यानिंगदबा फोंगदोक्तुना खांगाबो केंद्र की मियोय कयाना सरुक यादुना वकत मिफम चथखरे मियाम तोइना तिल्लिबा मफम अमदा बॉम्ब थमजिंदुना अकी तुजुंगबा पोहनबा थवोंग यानिंगदे मतुंगदा असिगुंबा थौदोक असि तौबिगनु हाइखी अना मखाता ना थोक्तनबा दुगा करी मरम की दबक मफम से बॉम्ब से थबिरबनो मागोंदा करी मागी मरा लेबनो हाइबना सिंबसे कनागुंबसिंगा मसी अथुबा मतमदा सिंदोक्पिरक्तबा तारगदी आइखोइगी ngasiगी मिफम फमजैबा प्रजा आइखोइना मखाताबा खोंजंग कया सिंजनगनी हाइबगी लोइनन हाजेबगा लोइनना ngasi थबिरमिबा सिगुंबसे मतुंगा मु असुबा थबोकसे फोन बिगनो थबिरनो हाइबा वाफमसे प्रजासी सेनापति की डिस्ट्रिक्ट एंड सेशन जज ओइरिबी क्वाकैथेल कोंजेंग लेकाइदा लेबा सीएस शांतिबला देवी की युम की इंखोलदा ngasi ayuk pung 3 rom taba matamda hand grenade ama lerambadagi पुलिस ना लौथोकलगा क्याम गै लौकोलदा असोय अंगम यावदना पोखाय हनख्रे हाइरि ngarang nungthil pung 3 rom tabada चुराचंदपुर बाजारदा लेबा होटल अमदा सिंगननिंगाय ओइबा मवोंगदा सिरम खिबी पंफाराय अपोकपा दुल बहादुर की मतंगदा जेएससी अमा सेमखिबगा लोइना मियामना इम्फाल दिमापुर लंबी ngasi nungthil thingजिलुरे लैखिद्रबी पंफाराय की अपोकपा सेकेंड एमआर की पर्सनल नि महाक फैमिली क्वार्टर द लेबनी ngarang ayuk महाक नुंगसिनबनी हाइबा नुपा अमगा चटमिनखरगा चुराचंदपुर की होटल अमदा फी थोंगदना सिदुना लेरंबनी हाइरि थौदोक असिगी मतंगदा पाउमी कांगबु अमना ngasi नुमियुंगबा दुवाइदा सेकेंड एमआर कैंपस मनुंगदा चंगदुना पाउ लौनना बहतनबदा मकोक थोंगबा ऑफिशियल सिंगा पाउ फाउनरी हाइना थिंगबदगी चंगहलखिदे पाउमी सिंह संघन खिद्रबा मतुंगदा सेकेंड एमआर की फैमिली क्वार्टर लेबा मियोय सिंगना इम्फाल दिमापुर लंबी थिंगजिंदुना खोंजंग चंगसिनखी मफम अदुदसु अतोपा पाउमी कांगबु अमा अमुहना लाक्तुना फैमिली क्वार्टर मनुंगदा विक्टिम फैमिली की पाउ लौनना बहतनबदा अनिरक हन्ना सीओ गे अयाबा यावदे हाइना अथिंगबा पिरकपदगी पाउमी कांगबु अदु हंदोरखी हंजिन हंजिन इकाइबा पीबगी मवोंग अदुदा सीओ की माइकैदगी वारी सानसी हाइरबसु पाउमी सिंगना यादना हलखी फैमिली लाइन लेबा सेकेंड एमआर की पर्सनल सिंगी इमुंग मनुंग सिंगना सीओ की थवोंग अदुबु पेंदबा फोंदोखी मणिपुर लीगल सर्विसेस अथॉरिटी ने सिंधुना इम्फाल वेस्ट डिस्ट्रिक्ट की मनुंगदा लेबा एडवोकेट सिंगी ओइबा इंटरेक्शन प्रोग्राम अमा सैराब कोर्ट कॉम्प्लेक्स ता लेबा सेशन जज इम्फाल ईस्ट की कॉन्फ्रेंस हॉल दा पांगथोखरे थौरमदुदा डिस्ट्रिक्ट एंड सेशन जज इम्फाल ईस्ट सलाम इमोसा स्टेट लीगल सर्विसेस अथॉरिटी की मेंबर सेक्रेटरी आरके मेमसासु सरुक याखी एडवोकेट सिंगना यानादबा पार्टी अनि मतौ करमना संगताइनगदगी हाइबगी मतंगदा थौरमदु पांगथोकपनी हाइरि
Citizens Club Moirangna Mahiroi Singbu Tungi Punsida Matau Karamna Matik Saba Mi Amamam Oigadage Masana Masabu Karamba Chanaba Sinpamda Chatkadage Haibagi Matangda Nomagi Oiba Career Counseling Ama Moirang Oksongong Community Holder Pangthokre Thoramaduda Class 10 dagi 12 Fabada Tamliba Municipal Council gi Akoibada Laiba Mahiroi Sahum Romna Saruk Yakhi Department of Personnel ki Deputy Secretary Ahantem Subas Additional SP Bisnupur K Megachandra SDO Moirang S Daulat Moirang College ki Political Science ki Head Y Moduna Resource Person oina wangangki Amuko UCM Pandam Amadi Civil Society Organization ki lusingba singyauna Uripokta laiba Panthoibi Housing Finance Company Limited ki management team gi oiba apunba mifamama Singmairongda laiba Hotel Grande Pangthokre Mama Mapa Singna Masama Su Singda Lam Inkol Pitokpagi Ming on Badalauriba Gib Dit ki registration PSC Mamangda Satnaramba nominal PSC Hana Lauramba P Edugi Sangda Launanaba Mifamaduna Sarkar gi Pukning Singsin ki Hanagi nominal fee edu makhatana sana handuna sarkar na laurabadi company asina Bharat Sarkar ga memorandum of understanding sign taunaduna miyam da lupa lakh ani lising kun phawbagi subsidy phawba housing loan gi khudong chaba piriba si araiba mawongda phanganba ngamgani haiba wafam sing thamnakhi Wangang kibesingna pongdok na kibeda Panthoibi Housing Finance Company asi lamdam asigi asset ama oirabanina miyam nasu masigi kanabesing lawbagaloinana company asida miyam punna support piba mathau tai haiba wafam sing pongdok na ki Kanglai Park Historical and Research Center gi tara nithoi suba mapokumon thauram Manipur Press Club ta pangthokre thauram asiga mari lenana wakok lon Hilel Thilel Salai ama Ilon Pukok amasung Modern Science amadi Armed Forces Special Powers Eki matangda lairik sing phong bagaloinana khana nainaba amasu pangthokhi Thoramaduda hana MLA oiramba Dr. KS Loken JC ILPS ki convener KS Ratan amuko gi President Dr. Y Mani Khuman Cultural Research Center ki Vice President W Ibo Yaimasu Saruk Yakhi Amuko gi President Y Mani Khuman na hauzik lamdam asida muknabagi phibam ama lairiba asi kokhandrabadi aikhoi gi tungi laibak tambangamde masi kokhanaba aikhoi khuding makna hotnaminasi haiki Singjamai thongam laikai gi lerak masinda saliba culvert asi matam kuina mari leinaba authority na yangsinbidabadagi development committee na hotnaduna lerak asida lairiba imung amadi donor singi matenga loinana semgat pani masida government amadi MLA gi local area development fund ga karigumba hiram amatada mari leina de hairi Saknarabi Aibi Indira Goswami gi lairik Nilkanthi Braja Manipuri Londa Anita Ningombam na handoktuna phongkhre Fiction Club Manipur na sinduna Manipur Press Club ta pangthokhiba thoramaduda Manipuri Sahitya Parishad ki President Professor Thoijidam Tombi amadi Professor N Tombi su saruk yakhi Manipur University ki Professor Nahakpam Arunana lairik asi masak takhi Kasturba Gandhi Institute for Development Manipur na North East Zone Cultural Center amasung Art and Culture Department ka punna sinduna Mars kunipandagi satharakhiba kauna craft amasung handloom weaving workshop ngasi Institute asigi sangangai usek kondalaiba Vocational Training Center da loisinkhre loisinbagi thoramda Art and Culture ki Director Dr. K Susila Professor K S Bimola Institute asigi President N Inangsa susaruk yakhi Nimit taret nigi workshop asida Manipur gi tongan ba mafamdagi lakpi nupi khudhaibi kuntrana saruk yakhi Wangoi Community Health Center gi MO in charge transfer tobagi mayokta center asigi akoibagi miyamna OPD block solon sinduna wakat mifam chathakre center asi matam amada phibam tadana leramba du Dr. N Susila lakpadagi yangsinbiduna miyamga aphaba mari thamduna lakhibani Dr. Satyabela Sisu Center asida utilize tawduna lairibani maram asina Susila gi transfer order asi kaktrabadi makhataba khongjang jangsin khigani Center asigi angang gi doctor amasu atopada season nakhibadagi khudong chadaba kaya marum mayok naribani haikhi adigi ising maising gi khangde asoiba mayam lakpadagi akoina masidi yamna leibo hospital amoina leibham thokba leitrabani na khoi makhata na khongjang gi koi tarwani hai kanda kona Susila lakpa matamdagi Susila na phajana masigi ID development program maya maman sembirok basite khoina nungai jaba haitare khongjang je han bada magi tasengna mukti khoi ge han bada khoi se OPD block se hana thingjin ba maya khoina tang hum chi bawda mana haibi stage to bidradi haibane dubo
हाइगिबा कोई ऑर्डर दुमक मोइन इनबिद्रमनिना कोई ngasi se mo OPD mamang jida koi dharna tawjabani adu makha taba khongjang di koi gi leiba National Highway number 39 dagi langthaba lepta balambi semnana ba PMGSY gi makhada kaitharakpa phan atopa lambi sembada sizina khre haina langthabal kunja awang lekai de leiba United People's Welfare Association, Dr. Kamal Memorial Association, Women Welfare Association amasung ibudok pakhangba thogal lup ki maikai dagi maral sirakli lup mari gi mihut sinduna United People's Welfare Association gi secretary के मोमोसाना PMGSY गी तारा सुबह फेज गी पैकेज नंबर MN0534 द लंबी असी सेमननबा सेल पिरखिबा दु हौजिक फावबा लंबी सेमबा हौदना अतोप लंबी सेमबा द सीजन नखरे हाइखी इम्फाल मोरे लंबी अमसुंग मयाई लंबी समनाहलिबे लंबी असिगे फिवम असुकी मतिक फत्रे मरी लेनबसिंगना यंगसिनबिद्रबदी खोंजंग जंगसिलगनी हाइखी अमरोमदा लमसांगदगी कमेंग फावरगा खोंगामपा ताबा लंबी असि लागलिबा तांग तरा मंगा फावबगी मनुंगदा सेमजिनबा हौद्रबदी मतम कक्तना लंबी थिंजिलगनी हाइना यंग जेनरेशन क्लब की जनरल सेक्रेटरी कोनसम खोमदोना फोंदोरकली महांगना मखा तारदुना वर्क्स मिनिस्टर ना लंबी असि अथुबा मतमदा सेमजिनबियो हाइखी नोंगसुप कमेंगदगी मना इंखोल ताबा लंबी असिगी हौजिक PMGSY गी मखादा सेमगतलिबा असिगी मनुंग सन्ना नोंगसुप कमेंग अवांग लेकाइदा साबा लोइसिनमदा गाइरिबा मिनी RCC ब्रिज असि क्वालिटी कंट्रोल तौद्रे हाइना लमदम अदोमगी प्रजा सिंगना मराल सिरकली मयांग लंगजिंग ग्राम पंचायत की कमेंग वार्ड मेंबर थौदाम रोबेना मरी लेनबा सिंगना अथुबा मतमदा यंगसिनबियो हाइखी ईस्टर संडे गा मरी लेना कुंथ्रा मापलक सुबा ईस्टर सिंगिंग कॉम्पिटिशन मंगसी डॉन बॉस्को सिंगमैरोंग द पांगथोखरे कैथलिक यूथ फेलोशिप अमदी पेरिस पास्टोरल काउंसिल मेरी इमलकुलेट पेरिस का खुसमनदुना वुमेन सोसाइटी न सिंदुना पांगथोखिबा ngasiगी थौरमदुदा तोंगान तोंगान बा कोयर ग्रुप तरुकना सरुक याखी All Manipur Police Constable Male Best 2013 Association na hayeng April mari dagi National Highway anida matam kaktana economic blockade chatharagani hairi athuba matamda DPC loisinna ba government ta taksinuna laklabasu ngasi phawba tumina laisili March 13 gi ahing nongyai dagi April amagi ahing nongyai phawba Manipur pumba general strike ki khongjang changsil labasu government asina tabi dabadagi blockade ki khongjang asi changsit bani hairi All Ziribam United Clubs Association Sinduna Ahanba All Ziribam Open Inter Clubs Monologue Competition ngasi Ziri Higher Secondary School da pangthokre hagdopagi tharamda Hill Ghat Gram Panchayat ki Pradhan M Bina Azuka gi President Mutum Mai Paksana ZDO gi President Mutum Hemanta Mangang susaruk yakhi Competition aduda LYC gi Gitan Kumar na Ahanba Laisem Club ki A Amutheng Moirang Themna ani suba amasung Joy Sri Sanuna ahum suba takhi Malem apun bathang ta mahai kol khurai gi kunthra mari suba mapok kumon thoram sangit kala sangam khurai da pangthokre thoram aduda sagaijam thanil lamka college gi principal Dr. M Lokendra lup ki president Ego Jendra susaruk yakhi mahai kol asigi mahairoi singda mana mathum piduna pungning thogatki Krishna Tumbi Devi Vidyalaya gi mahairoi amani Super Social Development Club Thobal Mayai Lekaina Dr. Helena Eye Care Center ga khusam naduna lemna mit layeng bagi camp ama Thobal da pangthokre punna mioi chama supna tare lom layeng baga loinana hidak langthak sing su pikhi Joint Frontal Development Organization Tamenglong nangasi ahing nongyai dagi makhoi gi khongjang makha chatharagani laukthokre ahan batangka ki oina district asigi manungda paikhatliba national amasung international project sing thinglagani Mamang thagi tara marida organization asina DC bu transfer taunana bagi matangda chief minister gi office ta punna phamina duna wari sanakhibani adubu ngasi phawba yanakhiba wafam thabak ta onthorak tabadagi khongjang makha chathana ba phirep lawbani haina organization gi president hukamang gangmaina phongdorakli haujik sanabagi joint frontal development organization ga wari sanabada tarik ani April se uda thokani haibase koida pau pibage koise alakpani adu hoji phau manungda sigi pau se phangdre aduna joint frontal development organization gi agitation se nasi digi
ngasi nungai de gi national project se thinge aduga si laktri pha ko ajisan chathagani si mathak ta public miyam amadi authority leiba kangmon na si athuba madam de yang sin biyoina hauzik sanabagi pau amuk phangbigani S Premilana nupigi amadi Sankarman Thapana nupagi sahi asigi tara suba mega marathon Manipur gi ahanba position takre. Athletic Association of Manipur gi mijeng makhada United People's Front Manipur na sinduna Run for Your Nation haiba thimda sahi khudingi leptana pangthokpa sahi asigi tara suba mega marathon ngasi Khumalampak Hockey Stadium mamangdagi saknairaba hockey sanaroi Olympian KSI thoibana lamthakre. Tara suba mega marathon asida Assamdagi athlete tara humdoi Tripuradagi ani amadi Sikimdagi ahum yauna punna nupa nupi athlete lising ani romna saruk yaduna sen kiba marathon asi Dinku Road, DM College Road, Kuyathong, Naurem Thong, Tera Bazar, Kwakaithel, Khagempali, Pisum Thong, Kongba Bazar, New Sekon, Hata Minu Thong amadi Lamlong Pauraga Khumalampak Main Stadium da lamthungpham oiki Yaripoktagi S Premilana pung ama minute kuntaret second manga senduna nupigi ahanba position takhi Yaripoktagi M Keminara sina pung ama minute kun mapan second mari senduna ani suba amadi ngairangbamdagi ti Rusiana pung ama minute kun mapan second kuntra mari senduna ahum suba position takhi Assamdagi saruk yakiba athlete Sankarman Thapana pung ama minute manga second kun mapan senduna ahanba Yaripoktagi Mamang sahigi ahanba position takiba Sanjit Luwangna pung ama minute nipan second taramathui senduna ani suba position takre ahum suba position da Yaripoktagi MD Amir Khan na pung ama minute nipan second kulumdoi senduna takhi Lamjel loiraba matungda Khumalampak Main Stadium da mana mathum yanthokpagi thoram pangthokre thoram asida Manipur Legislative Assembly gi Speaker TS Lokeshwar United People's Front Manipur gi President S Ratan Kumar amadi Athletic Association of Manipur gi President Laisangthem Ajitna thoram mapu oiduna nupa amadi nupi gi ahanba ani suba amadi ahum suba position taraba lamjel roisingda certificate amadi memento na singbaga loinana lupa lising kuntra lising kun amadi lising tara manga piduna pungning thogatki Mari suba position dagi tara manga suba position taraba lamjel loisingdasu certificate amadi memento ga loinana lupa lising ani ani pikhi Position, fourth position, Anishuba, Rupi Kiwaiba, Consolation Prize. Ani suba Maklang Mahadeva Village Open Volleyball Tournament ki ngasi sanakiba ahanba match ta RYC na MYDC ebu set ahum sunoda ani suba match ta SYDCCL na SWYC bu set ahum sinoda thoikre Mamang sahigi April tara dagi tara nithoi phawba Maharashtra da pangthokiba yankai manga suba Senior Mr India 2015 da India gi oina National Judge Examination da Manipur gi TS Zone mai pakle India gi oina mioi kunmapan na exam thabada tara Nepal pass tawbagi manungda zone mai paglakpada All Manipur Bodybuilding and Fitness Association na nungai ba phongdokre mahakpu taram na okpagi thauram ama Khumalampak ta laiba ambagi office ta pangthokre Indiana yungbu oiduna Madhya Pradesh ki Indore da lakliba tang Nepal dagi tara phawba pangthokadaba ahum suba Asian Kho Kho Championship ta M Madhusudon Singh bu Kho Kho Federation of India na
टेक्निकल कोऑर्डिनेटर ओइना खलकले लेमजनिंगाई ओइबा थौपुननाबा मधुसूदन खलकपदा मणिपुर खोखो एसोसिएशन ना नुंगाइबा फोंदोरकली हौजिक मखा ताबा सानबगी पाउ बोयाई निंगथौजमदगी फंगबिगनी थागतचरी ngasiगी sanabagi pauda sepak takro all manipur sepak takro association na sinduna hangang makha lekai gi emsu ground da tim nifu nifalna mamang thagi tang kunthra mathoi degi satharakhiba tara taruk suba mini tara mapal suba sub junior amadi tara mapal suba junior boys and girls kunthra ni thoi suba men's and women state sepak takro championship ki ngasi aroibani mitki sanakhiba men's opens ki final da Manipur Police Sports Club Team B na emsuk hangang bu set ani sino kulumdoi kunmathoi tara nipal da mighty biduna champion oikre nipi masagi sanakhiba aroiba match da su Manipur Police Sports Club Team A na Manipur Police Sports Club Team B bu set ani sino kunmathoi tara mapal kunmari kunithoi da mighty biduna champion oikre satharkhiba championship asida winner amadi runners up tarba team sinda trophy sing piduna pungning thaugatki Awang Kunau Football SYSA Sanjan Bamna State Level 7 Aside Village Open Football Tournament ki champion oikre Awang Kunau Youth Development Association na sinduna association asigi playground da team kunmari na group nifal thokna khaidokuna tha asigi tang tara nipal degi chathariba State Level 7 Aside Village Open Football Tournament kangasi loisinkhre loisinbagi thoramda lamsang kendragi MLA W Brajapitu social activist KS Jugeshwar amadi Trupu Nambolgi Chief Advisor I Bijoisu Saruk Yakhi Satharakhiba tournament asigi ngasi aroiba nimitki sanakhiba match da SYSA Sanjan Bamna Lucky Star Asan Bingaibu penalty da mighty biduna champion oikre team animangna apiba matamda goal manga chanaduna draw chatpadagi kick from penalty mark na decide tawda SYSA Sanjan Bamna Lucky Star Asan Bingaibu goal tara mapal da mighty biduna satharakhiba tournament asigi champion oikhibani winner oiraba team SYSA Sanjan Bamda lupa lising kuntra amadi runners up tarba team Lucky Star Asan Bingaida lupa lising taramanga tharoma pusingna khusinakhi Volleyball Manipur Police Sports Club na First State 11 Men's Open Volleyball Tournament ki winner oikre Young Literature Guidance Program Club Konthaujam na sinduna tha asigi tang kunifal dagi team tare na saruk yaduna club asigi ground da satharakhiba First State Level Men's Open Volleyball Tournament ngasi loisinkhre loisinbagi thoramda Konthaujam Kendragi MLA K Sarat MOBC gi Deputy Director Dr K Lokhon Yambem Jilla Parishad Member CIS BJNT amadi atai miyo kya singsu saruk yakhi satharakhiba tournament asigi ngasi aroiba nimitki sanakhiba match da Manipur Police Sports Club na lamjingba team iram sipai bu set ahum ani kunmanga kun taruk kunipal kunmanga taramapal kumanga amadi taramanga taramathoi da mighty biduna tournament asigi winner oikhibani winner oiraba team Manipur Police Sports Club da lupa lising kuntra amadi runners up tarba team lamjingba team iram sipai da lupa lising kun tharuma pusingna khusinakhi best setter gi mana phanglaba Manipur Police Sports Club ki sanaroi CIS Romeo amadi best spiker gi mana phangkhraba lamjingba team iram sipai gi sanaroi Y Dhamenda tharuma pusingna lupa lising amamam piduna pungning thaugatki arm wrestling EK Jimgi TI Saratna Nupagi Amadi Manipur Police Sports Club ki S Rani na Kunthamari Suba State Arm Wrestling Championship ki Champion of the Champion gi mana lokre Manipur Arm Wrestling Association na sinduna Singa Makhagi Model Club ta tha sigi tang amadi gi satharakhiba Kunthamari Suba State Arm Wrestling Championship ngasi loisinkhre loisinbagi thoramda Manipur Arm Wrestling Association ki Chief Patron Ojoy Imphal West ki Jilla Parishad Member S Subhash Chandra KS Landhoni L Surachandra S Ronel Maitei amadi Model Club Singa Makhagi President Ice India Shore amadi Manipur Arm Wrestling Association ki President L Sarasu Saruk Yakhi ngasi aroiba nimit ki pangthokiba nupagi KG 65 gi kangrupta mayasagi TS Tomana ahanba KSA gi L Madatna Anisuba takre KG humpugi pangthokibada Maboy gi L Amarjina ahanba amadi unit asigi L Ajena Anisuba
Manipur Police Sports Club ki TH Bidya Pusan na ahum suba takre. Manipur Police Sports Club na point humpunitoy pangduna sa Tharakipa Championship asigi team champion gi mana lauki. Team runners up na mayasa na point ni pon pangduna taki. EK Gym na point humputra mga pangduna nupigi team champion oikre. Team runners up na unique Thagatsari boyai hauzik makata na nga sigi aying asagi paw muk pangbigani. ICAR Lampel Patigi Pangba Pauda Ngasigi Kwaidigi Sakiba degree Celsius Marway Dasming Ahum Patigi Ingba degree Celsius Taramatway Dasming Ahum Nungstayawba Ising Manilgi Sang Ayukda Sada Marputara Nepal Nungtilda Sada Marputara Druoiki Nasigi nung suki bagisang ani dasmig milimeter. Aroibida maroiba paw amuk Central Agriculture University Imphal gi makhada awang nongpok state tarukta lairiba college tarukta multi technology testing center taruk thamnana bathabak paikhat pahukre. Canada bakhara lairabasu Johnston maningi temporary market ta kaithel phambi sing ngasidegi hongjin khre. Amadi S Premilana Nupigi Amadi Sankarman Thapana Nupagi Sahi Asigi Tarasuba Mega Marathon Manipurgi Ahanba position Takre Nasigi Winadi ISTV na Pizaba Manipuri Pau Matanga Sidolo Sinjari Miyang Tabiriba Pumnamakpo Amukahana Kurumjari